ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ 13 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯌꯥꯗ ꯅꯤꯡꯊꯤ ꯑꯗꯨꯛ ꯆꯝꯖꯕꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯇꯩꯁꯟ ꯌꯦꯡꯁꯟ ꯇꯧꯕꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯍꯜꯂꯤ, ꯇꯥꯡꯖꯍꯜꯂꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯀꯦ ꯑꯃꯧꯁꯤꯡꯗꯨꯅ ꯑꯣꯏꯍꯜꯂꯤ ꯂꯩꯇꯦꯡ ꯐꯖꯕꯤ ꯃꯥꯏꯊꯣꯡꯗꯨꯒꯤ꯫ ꯅꯨꯄꯤ ꯃꯥꯅ ꯆꯣꯡꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯀꯟꯇꯛ ꯊꯥꯡꯗꯨꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤ ꯕꯦꯟ ꯕꯥꯔꯗꯦꯒꯤ ꯂꯩꯐꯝꯗ ꯈꯔ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯗꯩ꯫ ꯃꯤꯠꯆꯤ ꯃꯤꯠꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯏꯊꯣꯛꯇꯦ꯫ ꯍꯟꯖꯤꯟꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ, ꯃꯤꯠꯌꯦꯡ ꯁꯝꯍꯟꯗꯦ, ꯂꯩꯍꯜꯂꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯤꯠꯆꯤꯒꯤ ꯃꯅꯨꯡꯗ꯫ ꯃꯃꯥꯡ ꯊꯥꯡꯗꯨꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯆꯣꯡꯂꯤꯕꯗꯨꯒꯤ ꯃꯇꯧꯗꯨ ꯚꯤꯗꯤꯑꯣꯒ ꯅꯝꯂꯤ꯫ ꯃꯇꯧꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕꯗꯣ꯫ ꯔꯥꯎꯟ 3-4 ꯈꯛꯇ ꯆꯣꯡꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯋꯥꯏ ꯍꯥꯏꯅ ꯊꯣꯛꯂꯛꯇꯦ ꯑꯗꯨꯝ ꯆꯣꯡꯂꯤ ꯅꯨꯄꯤꯗꯣ ꯃꯣꯟꯗꯥ ꯑꯃꯗ꯫ ꯚꯣꯂꯨꯟꯇꯤꯌꯔꯅ ꯖꯦꯟꯇꯜꯃꯦꯟꯁꯤꯡ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗꯨ ꯇꯥꯕꯗ ꯊꯧꯕ ꯍꯥꯊꯨ-ꯍꯥꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯄ꯭ꯔꯞ-ꯄ꯭ꯔꯞꯅꯤ ꯆꯪꯂꯤꯕ ꯌꯥꯝꯅ ꯐꯤꯡꯅ, ꯁꯍꯨꯝ ꯆꯥꯎꯅ꯫ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯤ ꯅꯨꯖꯥ ꯈꯨꯠꯁꯥꯗꯨꯗ, ꯃꯀꯣꯛ ꯆꯤꯡꯅ ꯆꯣꯡꯂꯤꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇꯨꯗ꯫ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯟꯅ ꯂꯂꯤꯡꯕꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯛꯂꯣ ꯌꯥꯔꯦ, ꯌꯥꯝ ꯀꯨꯏꯅ ꯆꯣꯡꯒꯅꯨ, ꯕꯕꯥ ꯃꯁꯥ ꯉꯝꯗꯦ, ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯕꯗ ꯊꯦꯡꯉꯅꯤ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯨꯄꯤ ꯃꯥꯁꯨ ꯊꯧꯕꯗ ꯐꯂꯞꯀ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯗꯨꯅ ꯊꯧꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ꯫ ꯁꯣꯔꯣ ꯁꯣꯔꯣꯅꯤ ꯆꯤꯡꯈ꯭ꯔꯤꯕ, ꯁꯥꯎꯅ ꯆꯤꯡꯕ ꯅꯠꯇꯦ, ꯆꯣꯞꯃꯜꯂꯤ ꯃꯤ ꯃꯃꯥꯡꯗꯨꯗ ꯍꯥꯏꯅ ꯃꯥꯒ ꯌꯨ ꯊꯛꯃꯤꯟꯅꯕꯁꯤꯡꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯕꯅꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯛꯈꯤ ꯅꯨꯄꯥꯗꯨ꯫ ꯅꯨꯄꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯊꯅꯤꯡꯗ꯭ꯔꯤ꯫ ꯆꯅꯨꯒꯤ ꯃꯃꯥꯅ ꯐꯝꯍꯧꯕ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯃꯥ! ꯀꯟꯅ ꯀꯧꯔꯛꯂꯤ ꯊꯥꯕꯜ ꯃꯈꯣꯜꯗꯨꯗ꯫ ꯃꯃꯥ ꯇꯥꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯨꯏ꯫ ꯏꯃꯥ, ꯑꯩ ꯍꯟꯅꯤꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯇꯥꯔ ꯃꯥꯜꯂꯦ ꯃꯃꯥꯗꯨ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯆꯠꯂꯁꯦ ꯍꯥꯏꯕ꯭ꯔꯣꯅꯦ? ꯃꯇꯥꯡ ꯍꯦꯛ ꯆꯥꯅ ꯊꯧꯕꯁꯨ ꯍꯦꯛ ꯃꯥꯅ ꯂꯩꯔꯤꯕ ꯂꯣꯝꯗꯨꯗ ꯁꯠ ꯂꯥꯛꯁꯤꯜꯂꯤ꯫ ꯂꯥꯛꯂꯤꯕꯅꯤ ꯊꯑꯣꯏꯅ, ꯃꯥꯅ ꯊꯤꯜꯂꯁꯨ ꯆꯥꯟꯁ ꯐꯪꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯟꯁ ꯂꯧꯕ ꯍꯩꯕ ꯅꯨꯄꯥꯗꯣ꯫ ꯏꯅꯦ, ꯑꯩꯅ ꯊꯤꯜꯂꯒꯦ꯫ ꯍꯥꯏ, ꯌꯥꯗꯣꯏꯔꯅꯦ ꯅꯪꯕꯣ? ꯌꯥꯅꯤꯗ ꯏꯅꯦ, ꯑꯩ ꯌꯨ ꯊꯛꯇꯤꯌꯦ꯫ ꯍꯣꯏꯅꯦ, ꯈꯪꯉꯤꯅꯦ, ꯌꯥꯒꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯌꯥꯅꯤꯌꯦ꯫ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪ ꯗꯥ ꯊꯧꯕꯒ ꯆꯠꯄ ꯌꯥꯗꯣꯏꯔꯣ? ꯃꯆꯤꯟ ꯃꯆꯥꯗꯣ ꯈꯔ ꯇꯨꯝꯊꯣꯔꯛꯂꯤ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯠꯇꯦ, ꯈꯖꯤꯛꯈꯛꯅꯤ ꯇꯨꯝꯊꯣꯔꯛꯄ꯫ ꯍꯣꯏꯅꯦ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯄꯨꯡꯗꯨ ꯐꯅꯗꯤ ꯉꯜꯂꯤꯕꯅꯤ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯨ꯫ ꯅꯨꯄꯤ ꯃꯥꯁꯨ ꯀꯩ ꯈꯜꯂꯤꯕꯅꯣ ꯆꯪꯉꯨ ꯍꯥꯏꯗꯨꯅꯕꯨ ꯐꯠ ꯍꯦꯛꯇ ꯆꯪꯂꯛꯂꯤ꯫ ꯃꯤꯁꯨ ꯄꯥꯛꯅ ꯆꯤꯟꯗ꯭ꯔꯤꯕꯅꯤ, ꯅꯨꯄꯥ ꯆꯣꯡꯕ ꯍꯧꯗ꯭ꯔꯤꯉꯩ ꯍꯦꯛꯇ ꯇꯥꯟꯁꯤꯜꯂꯛꯂꯤ꯫ ꯈꯠꯅꯅꯤꯡꯗꯦ, ꯃꯥꯒꯤ ꯃꯔꯝꯒꯤ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯈꯨꯠ ꯊꯣꯛꯅꯍꯟꯅꯤꯡꯗꯦ꯫ ꯇꯨꯃꯤꯟ ꯉꯥꯎꯅꯤꯡꯉꯤ, ꯇꯨꯃꯤꯟ ꯉꯥꯎꯖꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯆꯥꯗꯨꯗ ꯑꯇꯣꯞꯄꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯃꯗꯨꯅ ꯀꯜꯂꯛꯄ ꯈꯝꯕꯜꯕ ꯍꯦꯟꯃꯜꯂꯕꯗꯤ ꯃꯤ ꯐꯨꯅꯤꯡꯉꯛꯄꯁꯨ ꯌꯥꯅ ꯂꯩꯔꯛꯀꯅꯤ꯫ ꯃꯗꯨꯒꯨꯝꯕꯗꯨꯁꯨ ꯃꯥ ꯇꯧꯅꯤꯡꯗꯦ꯫ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯏꯖꯠ ꯑꯃꯗ ꯍꯤꯡꯅꯤꯡꯂꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯄꯥꯝꯖꯔꯁꯨ, ꯂꯩꯀꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯖꯔꯁꯨ꯫ ꯏꯆꯝ ꯆꯝꯅ ꯌꯥꯝ ꯂꯦꯝꯅꯗ ꯑꯣꯏꯅꯤꯡꯉꯤ ꯅꯨꯆꯥ ꯃꯥꯒꯤ ꯆꯀ꯭ꯔꯤꯖꯥꯎ꯫ ꯌꯥꯝ ꯂꯦꯝꯅ ꯂꯣꯏꯅꯅꯤꯡꯉꯤ ꯅꯨꯆꯥ ꯃꯥꯗ ꯉꯥꯎꯁꯤꯟꯅꯖꯔꯕꯁꯨ ꯑꯇꯣꯞꯄ ꯀꯅꯥꯅꯗꯤ ꯉꯥꯎꯁꯤꯟꯅꯅꯤꯡꯗꯦ꯫ ꯂꯝꯕꯤꯗꯨ ꯐꯅꯗꯤ ꯁꯥꯡꯂꯕꯅꯤ ꯂꯥꯛꯂꯤꯕꯗꯨ꯫ ꯂꯝꯄꯥꯛꯇꯒꯤ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗꯨ ꯐꯅ ꯁꯥꯡꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯝ ꯈꯔ ꯁꯥꯡꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗ ꯑꯅꯤꯗꯨ ꯇꯨꯡ ꯃꯥꯡ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯈꯝꯕ꯭ꯔꯥꯡꯅꯅꯒ ꯆꯠꯇꯦ, ꯇꯨꯡ ꯃꯥꯡ ꯆꯠꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛ ꯃꯇꯨꯡ ꯏꯟꯅꯩ ꯅꯨꯄꯥ ꯃꯥꯁꯨ꯫ ꯇꯞꯂꯞꯅ ꯍꯦꯛ ꯊꯥꯡꯅꯩ꯫ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗꯨꯃꯁꯨ ꯀꯟꯅꯒ ꯊꯥꯡ-ꯈꯣꯠ ꯇꯧꯗꯦ, ꯈꯖꯤꯛ ꯈꯖꯤꯛ ꯀꯥꯅꯤꯡꯒꯨꯝ ꯀꯥꯅꯤꯡꯗꯒꯨꯝ ꯊꯥꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨ ꯐꯠ ꯍꯥꯏꯔꯛꯂꯤ, ꯈꯣꯟꯖꯦꯜ ꯄꯣꯛꯇꯛ ꯇꯧꯕ ꯅꯨꯄꯥ ꯃꯥꯟꯕꯗꯨꯅ꯫ ꯋꯥꯔꯕ? ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯣꯛꯇꯛ ꯀꯥꯟꯗꯨꯅ ꯂꯂꯩꯕꯤꯒ ꯃꯄꯥ ꯆꯥꯅꯅꯕ ꯁꯦꯝꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯀꯩꯗꯧꯔꯦ, ꯇꯞꯅ ꯆꯠꯂꯗꯤ? ꯑꯁ ꯍꯥꯏꯕꯨ ꯀꯩꯅꯣ? ꯀꯩꯝ ꯇꯧꯗꯦ꯫ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯒ? ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯤꯕ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤ? ꯋꯥꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯅꯨꯆꯥ ꯆꯤꯝꯕꯥꯜꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤ꯫
ꯊꯧꯕꯁꯨ ꯋꯥꯗꯨ ꯑꯥꯗ ꯄꯜꯂꯅ ꯂꯩꯕꯗꯨꯗ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯐꯤꯔꯣꯜ ꯀꯩꯀꯥꯁꯦ ꯄꯩꯁꯥ ꯀꯩ? ꯋꯥꯗꯨ ꯃꯈꯥꯒ ꯇꯥꯍꯟꯗꯅ ꯃꯔꯛ ꯁꯠ ꯊꯠꯆꯤꯜꯂꯛꯂꯤ ꯅꯨꯄꯥꯗꯣ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯂꯂꯩꯕꯤ ꯇꯤꯡꯉꯛ ꯇꯧꯅ ꯊꯥꯕꯜ ꯃꯉꯥꯜꯂꯛꯇꯨꯗ ꯊꯧꯕꯗ ꯐꯂꯞ ꯌꯦꯡꯂꯛꯂꯤ꯫ ꯅꯣꯡꯗꯣꯜ ꯊꯥꯖꯒꯤ ꯊꯥꯖꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ꯫ ꯂꯂꯩꯕꯤꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯕꯨꯛꯅꯤꯡꯗꯣ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯇꯕꯥ ꯔꯕꯤ ꯆꯤꯝꯕꯥꯜꯗꯨꯅ ꯇꯞꯂꯞꯅ ꯏꯄꯣꯝ ꯅꯥꯏꯅꯒ ꯂꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯀ ꯇꯧꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯕ? ꯅꯪꯒꯤꯅꯦ ꯍꯥꯏꯔꯒ? ꯑꯗꯨ ꯀꯌꯥ? ꯌꯥꯔꯦꯃꯦ꯫ ꯋꯥꯗꯣ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯊꯝꯈ꯭ꯔꯦ ꯊꯠꯆꯤꯟꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕꯗꯨꯅ ꯍꯩꯍꯟꯅꯤꯡꯗꯦ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯋꯥꯗꯣ ꯊꯠꯇꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯒꯦ ꯍꯣꯠꯅꯔꯤꯕ ꯋꯥꯗꯨꯗ ꯍꯥꯏꯕ ꯉꯝꯗꯕꯗꯨꯗ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯃꯈꯣꯡꯗꯣ ꯈꯖꯤꯛ ꯀꯟꯇꯛꯅ ꯊꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯊꯧꯕꯁꯨ ꯍꯟꯗꯦ꯫ ꯈꯣꯡꯀꯥꯞꯇꯣ ꯑꯃ ꯑꯅꯤ ꯆꯧꯇꯛ ꯀꯥꯜꯂꯗꯨꯅ ꯂꯂꯩꯕꯤꯒ ꯃꯄꯥ ꯆꯥꯅꯅꯕ ꯁꯦꯝꯂꯦ꯫ ꯃꯄꯥ ꯍꯦꯛ ꯆꯥꯅꯕꯒ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯑꯃꯠꯇ ꯄꯤꯔꯝꯗ ꯂꯂꯩꯕꯤꯒꯤ ꯈꯨꯗꯥꯡꯗꯨꯗ ꯇꯞ ꯍꯦꯛꯇ ꯄꯩꯁꯜꯂꯛꯂꯤ꯫ ꯂꯂꯩꯕꯤꯁꯨ ꯏꯈꯪ ꯈꯪꯅ ꯆꯠꯂꯝꯕꯗꯣ ꯐꯠ ꯂꯦꯞꯄꯤ꯫ ꯃꯃꯤꯠꯀꯗꯣ ꯏꯔꯧ ꯂꯥꯎꯈꯩ ꯊꯧꯕꯗ ꯀꯤꯖꯅꯒ ꯌꯦꯡꯖꯔꯛꯂꯤ꯫ ꯊꯧꯕꯗꯣ ꯃꯇꯧꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯣꯛꯅꯤꯡꯉ ꯃꯥꯜꯂꯤ꯫ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯂꯂꯩꯕꯤꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯤꯔꯤꯔꯣ? ꯀꯤꯒꯅꯨ, ꯌꯨꯝ ꯌꯧꯐꯥꯎꯗꯪꯅꯤ꯫ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯗꯤ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯁꯥꯏꯔꯛꯂꯤ꯫ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯈꯨꯗꯥꯡ ꯄꯩꯒꯦ ꯋꯥꯁꯛ ꯑꯁꯨ ꯌꯥꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯃꯐꯝꯗ ꯄꯥꯏꯔꯛꯄꯗꯣ ꯄꯦꯟꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯏ ꯄꯥꯏꯕꯅꯤ꯫ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯁꯥꯎꯅꯤꯡꯉꯗꯤ ꯄꯥꯏꯔꯣꯏꯗ, ꯊꯥꯗꯣꯛꯑꯣꯔꯥ? ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯂꯂꯩꯕꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯗ ꯌꯦꯡꯈꯠꯇꯕꯤ ꯃꯥꯏꯊꯣꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯟꯊꯔꯦ꯫ ꯊꯧꯕꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ ꯄꯥꯏꯔꯒ ꯆꯠꯁꯦ, ꯈꯨꯠꯁꯦ ꯁꯝꯅꯔꯒ, ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯂꯂꯩꯕꯤ ꯍꯟꯗꯛꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯂꯣꯟꯊꯣꯛꯇ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯛꯂ ꯃꯥꯜꯂꯤ꯫ ꯑꯃꯝꯕ ꯂꯛꯇꯨꯗ ꯃꯃꯥꯏꯗꯨ ꯈꯖꯤꯛꯀ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨꯃꯁꯨ ꯁꯠ ꯊꯥꯗꯠꯇꯨꯅ ꯄꯣꯀꯦꯠꯇ ꯁꯦꯠ ꯍꯣꯝꯖꯤꯟꯗꯨꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯔꯒ ꯏꯀꯥꯏ ꯈꯥꯡꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯎꯅꯤꯡꯉꯝꯃꯅꯤ, ꯁꯥꯎꯅꯨꯀꯣ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ, ꯌꯥꯝ ꯁꯣꯏꯔꯦ꯫ ꯑꯩ ꯌꯨꯗꯤ ꯉꯥꯎꯗꯦꯀꯣ, ꯌꯨ ꯊꯛꯇꯦ꯫ ꯉꯁꯤꯗꯤ ꯁꯣꯏꯈ꯭ꯔꯦ, ꯌꯥꯝ ꯁꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯎ ꯆꯠꯂꯁꯤ, ꯃꯥꯡ ꯊꯥꯔꯣ ꯂꯥꯎ꯫ ꯂꯂꯩꯕꯤꯗꯣ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯇꯧꯗꯨꯗ ꯊꯧꯕꯒꯤ꯫ ꯊꯧꯕꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯑꯩ ꯍꯥꯟ ꯆꯠꯂꯨꯔꯥ? ꯍꯣꯏ, ꯆꯠꯂꯒꯦ, ꯂꯥꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯒꯗꯨ ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯆꯠꯄ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯁꯠ ꯀꯥꯟꯕꯒ ꯂꯂꯩꯕꯤꯅ ꯊꯧꯕꯒꯤ ꯐꯤꯒꯔ ꯁꯥꯔꯠꯀꯤ ꯌꯦꯞꯁꯤꯟꯗꯕ ꯈ꯭ꯋꯥꯡ ꯃꯄꯥꯗꯨꯗ ꯂꯥꯝꯗꯨꯅ ꯌꯥꯜꯂꯛꯂꯤ꯫ ꯊꯧꯕ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯣꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯇꯥꯇꯨꯛ ꯌꯥꯝ ꯀꯤꯖꯅ ꯃꯃꯥꯏꯒꯗꯣ ꯃꯈꯥꯗ ꯅꯣꯟꯊꯖ ꯏꯀꯥꯏ ꯈꯪꯅ ꯂꯩꯔꯝꯂꯤꯕ ꯂꯂꯩꯕꯤꯒꯤ ꯃꯇꯧꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯨꯀ꯭ꯋꯥꯟ ꯍꯦꯛ ꯀꯣꯟꯁꯤꯟꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯅꯨꯄꯥ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯃꯛꯇꯤ ꯇꯧꯗꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜꯗꯨ ꯃꯐꯝ ꯆꯥꯅ ꯃꯁꯥ ꯃꯊꯟꯇ ꯐꯥꯖꯤꯟꯗꯨꯅ ꯂꯂꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯐꯥꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯁꯠ ꯂꯥꯝꯗꯅ ꯄꯩꯁꯤꯜꯂꯤ꯫ ꯂꯥꯎ ꯆꯠꯂꯁꯤ, ꯌꯨꯝ ꯌꯧꯔꯒ ꯃꯥꯏꯗꯨꯁꯨ ꯇꯥꯊꯣꯛ, ꯑꯩ ꯉꯥꯏꯕꯤꯒꯦ ꯂꯥꯎ, ꯈꯨꯠ ꯁꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯖꯤꯡ ꯑꯅꯤꯗꯨ ꯁꯝꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯤꯉꯩ ꯁꯨꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ ꯅꯨꯄꯥꯗꯨ꯫ ꯃꯃꯩ ꯇꯥꯕ ꯊꯣꯔꯛꯄꯗꯨꯗ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯩ ꯇꯥꯕꯗꯨ ꯉꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯃꯥꯁꯨ ꯊꯣꯔꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ꯫ ꯁꯣꯔ ꯑꯃ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯄꯗ ꯍꯣꯟꯗꯣꯛꯐꯝ ꯍꯦꯛ ꯈꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯀ ꯆꯥꯗꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯁꯠ ꯍꯦꯛꯇ ꯇꯨꯝꯊꯈꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ꯫ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯩ ꯍꯥꯟꯅꯒꯨꯝ ꯅꯣꯔꯃꯦꯜꯗ ꯊꯕꯛ ꯆꯠꯅꯔꯕ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯅꯧꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯕ ꯑꯅꯤꯗꯨꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯩ ꯌꯦꯟ ꯑꯇꯥꯎꯕ ꯑꯊꯣꯡꯕ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯒ ꯊꯣꯏꯕꯒ ꯄ꯭ꯔꯦꯝꯒꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯁꯅꯥꯂꯦꯝꯒꯤ ꯁꯔꯨꯛꯇꯨꯁꯨ ꯀꯥ ꯃꯅꯨꯡꯗ ꯄꯤꯖꯔꯤ꯫ ꯇꯥꯟ ꯍꯩꯈ꯭ꯔꯕ ꯏꯔꯤꯛꯈꯣꯝꯕꯅ ꯀꯗꯔ ꯇꯧꯔꯗꯨꯅ ꯍꯨꯏꯗꯣ ꯌꯦꯟ ꯁꯥꯗꯨꯅ ꯐꯖꯅ ꯄꯤꯖꯈ꯭ꯔꯦ ꯆꯥꯁꯨ ꯆꯥꯗꯕ ꯅꯨꯄꯤꯗꯨꯗ꯫
Ngayhak chaba loiraga dress kanna loisilingay Sanalendo allergic tawba horaktuna pung oda ore. Mamong nari tabada laimana irik khombada chaiba ngangba horakli. Mathong maram khangdana adumaina tawba hongnabro. As ima kaisu tawroi. Ibema goli chasilo. Charno kaisu tawroi. Hey kaino ha phudarakani ko nang ase nang loinari se. Pharani haiba ima. Lei mamana ngangba wadu tadabaduda machagi manado hothekta leiduna saurup ka hairakli. Hey nang loinari se ha. Thaibasu kaide hekta khangde yausalakli. Oiba charno kainaga layo imase layo kan leithalo. Prap ka changsilaklaga ahi apaga sajalakpaduda table de apple lama thoibada thamjalakli. Masado thekekta thekdokpini thaibasu pandana bahaiduna. Nangki kangge ha. Akhoi da bongse hei pa em saida. Mi haina da baduda hui bujai du bungawbra. Thaiba nang isum karane. Asi haidana thaibabu kuitan hektane. Masana aduna leiribi Sanalendi moi mayamgi kong haiduda hena dum oningba ma phaujalakli. Moi anina uru hek ongbada makok tu mungli khatuna oningbagi inau na mo thuk langba horakli. Hai imause. Thaibaga irik khombaga so pakhana chansalakli. Hospital lamda pu haibani he. Ima kashu tawru hebani. Ngasigi numitida nang aigi khotane soishiba sorry bungo nang. Oho yare purgi. Kashu tawru heraga thajad bidiba. Upai hek leita mamagi saraidagi hospital da hek purakli. Kem tawru haibadunaga chatnadri. Mana di ngasai yengbada mihul lama phangbaduda concept oibagi ompu oiramkani haiduna ichamna kashu tawru haina haijaban. Concept oire. Oibo oidre yengoragi haina Sanalendo hospital pubirakli. Hospital yombaga medicine ga dengre. Gynecologist ama oina consult tawre. Mana jingnari du chumame Sanalen ga harauna yamda punna halakli. Sumang matunda gari du khamlamnaga imunglomda changlakpada mamana mangoldagi wahang hang bhaurakli. Hai hidak leruklabra. Hoi kem tawra haibro. Iri khamba ikairap ko tawna latli mamada wadu haigi khana machinga khanglakni. Hoi kaidawre kainoni Sanalendi kona hayu haimbagi matago khojana iri khomada kannaga saklakli. China duna nupa madi kannaga khanglawa lawrakli. Napi madi lawrakpaduna dom hiena ikaikre. Magi kandoina grong kakhatuna chatkre. Hai ibema tamna chatlune hei. Hai si hai rito makoka kholaduna iri khombaso nokpe katawna mamada kaujarakli. Ima ikhoi mungi mi hinga tawre. Thajaba ngamdraba machagi waduda leimaso amuk hanjena taningdun hanglakli. Ha akhoigi mungi mi hinga tawre haibro. Iri khombaso asikak hairamlanga ikaina changke. Leimadi harangmanbana thoibabu lakaw kaurakli. Thoibaso hotana chelakli amasigi kukau chakaududa. Kanagi yumai chaagi masa. Akhoi mungda chaine. Mamasigi wado asingba mandana thoiba pakhatna hanglakli. Ha kaida. Mamaida leiduna akoibadada yengli. Leima khajik wado samdorakli. Ihe soire loi soire dana. Kaibai masa. Nga jasini ngaside. Thoiba ingangakna mamit kalaw thuktuna mamasidi yenglakli. Kai lege ngarang na jada ngai re ai de ogoi na janingi mase ai ngi nga leiro aduga noi ne apama tawru adoi ma sida pung thak kai harau risibo kai lege ba hai chalo nemta deiru chu chalo numita dawre kai lege mi mase hai kon hai ge chalo ne paisa di nei bang dai ai na hai re na chalo sa chalo thoiba ingangak na thokri Leima sunok mi monta nungai na leiringai duda Sanalena jendal machugi pijol langladuna thorakpaduda hairakli. Imau thebia jojo potharu ima tawragi jangu yani masi. Hey yadi jangu ai tawgin hey. Ima wanga do haimbalo hende marak pathatuna jangu ne hey. Sanalenso mama sena tawragena aduk phajana hairabadudadi magi rum doina jangkre. Rum changnaknaga iri khombadaga khuga kamsele. Nangna hairamdana laik amta khurum handre. Mi boksu kangdringai sida. Phajwaduna
ꯐꯠꯇꯦ ꯏꯁ ꯀꯩꯒꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯇꯧꯍꯟꯗꯦ ꯁꯤꯗꯁꯨ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯍꯟꯗꯦ ꯑꯩꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯕꯛꯀ ꯇꯧꯕ ꯍꯩꯗꯣꯏꯅꯣ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯃꯛ ꯑꯣꯏꯔꯕꯅꯤ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯤ ꯁꯤꯗꯤ ꯌꯥꯅ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯅꯠꯇꯦ ꯑꯗꯨꯒ ꯀꯩ ꯈꯪꯗꯦ ꯁꯅꯥꯂꯦꯟꯗꯣ ꯁꯥꯎꯔꯪ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯏꯔꯤꯛꯈꯣꯝꯕꯅ ꯐꯠ ꯀꯧꯔꯛꯂꯤ ꯀꯥꯏꯗꯅꯣ ꯆꯥꯛꯈꯨꯝꯗ ꯀꯩꯗꯧꯕ ꯆꯥꯛꯈꯨꯝꯗ ꯀꯩꯗꯧꯅꯒꯦ ꯆꯥꯛ ꯊꯣꯡꯉꯨꯒꯦ ꯉꯜꯂꯤ ꯌꯥꯝꯅ ꯑꯩ ꯂꯥꯝꯃꯦ ꯆꯣ ꯍꯣꯏ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯕꯅꯔꯥ ꯅꯨꯄꯤ ꯃꯥꯁꯨ ꯍꯟꯅꯒ ꯌꯦꯡꯂꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯃꯥꯅ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯦꯛ ꯈꯪꯕꯗꯩ ꯂꯩꯃꯅ ꯊꯕꯛ ꯑꯃꯇ ꯇꯧꯍꯟꯈꯤꯗ꯭ꯔꯦ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯀꯣꯏꯁꯤꯟ ꯁꯦꯟꯅꯖꯩ ꯊꯝꯃꯤ ꯁꯅꯥꯂꯦꯟꯕꯨ ꯃꯍꯥꯔꯥꯅꯤꯗꯧꯅ ꯊꯕꯛ ꯆꯠꯄꯗꯨꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯍꯜꯂꯤ ꯑꯗꯨꯁꯨ ꯊꯥ ꯑꯃꯨꯛ ꯁꯨꯔꯛꯄꯗꯩ ꯁꯨꯇꯤ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯈꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯂꯣꯏꯅ ꯇꯧꯖꯩ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯌꯦꯡꯁꯤꯟꯕ ꯂꯦꯞꯇꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯁꯦꯟꯅꯕ ꯂꯩꯃꯗꯨ ꯃꯃꯧꯒꯤ ꯀꯥꯅ ꯆꯪꯂꯛꯄꯗ ꯃꯃꯧꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯎꯔꯥꯎ ꯊꯔꯥꯎꯔꯛꯂꯤ ꯍꯩꯃ ꯃꯥꯡꯖꯔꯦ ꯂꯣꯏ ꯃꯥꯡꯖꯔꯦꯗꯅ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕ ꯏꯃꯧ ꯊꯣꯏꯕꯤ ꯁꯅꯥꯂꯦꯟꯗꯣ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯡ ꯊꯥꯡꯖꯤꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯪꯂꯦꯞ ꯂꯦꯞꯂꯗꯨꯅ ꯄꯥꯈꯠꯄꯩ ꯂꯥꯛꯄꯩ ꯅꯣꯛꯁꯤꯟꯅꯔꯤ ꯏꯃꯥꯁꯦ ꯀꯩꯅꯣꯅꯤ ꯊꯣꯏꯕ ꯀꯧꯕ ꯌꯥꯗ꯭ꯔꯤꯅꯦꯍꯦ ꯅꯪꯕꯣ ꯄ꯭ꯔꯦꯝꯁꯨ ꯂꯩꯔꯝꯅꯦ ꯆꯦꯛꯁꯤꯜꯂꯨꯅꯦꯍꯦ ꯏꯃꯧ ꯊꯣꯏꯕꯤ ꯅꯪꯕꯣ ꯏꯃꯥꯁꯤ ꯊꯣꯏꯕꯗꯣ ꯃꯃꯧꯅ ꯉꯥꯡꯂꯤꯒꯗꯨ ꯂꯣꯏꯍꯟꯗ ꯃꯔꯛ ꯐꯠꯊꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯃꯧ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯅꯪ ꯆꯦꯛꯁꯤꯟꯕꯅꯅꯦ ꯅꯊꯧ ꯑꯣꯏꯒꯗꯧꯕꯅꯤ ꯈꯤꯇꯪ ꯁꯣꯏꯕꯗ ꯃꯀꯣꯛ ꯇꯤꯍꯧꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯍꯣꯏ ꯃꯥꯁꯦ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯃꯗꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯕꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯅꯪꯅ ꯑꯝꯇ ꯇꯧ ꯑꯗꯨꯒ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯝꯐꯨꯠ ꯐꯨꯠꯄ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯛꯑꯣꯅ ꯍꯥꯏꯈꯣ ꯅꯪꯒꯤ ꯆꯥꯅꯕ ꯍꯩ ꯔꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯀꯥꯎꯒꯟꯕꯅꯤꯀꯣ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯀꯥꯎꯔꯗꯤ ꯏꯃꯥꯅ ꯌꯨꯝ ꯆꯪꯍꯜꯂꯣꯏꯅ ꯍꯥꯏꯈꯤꯒꯗꯧꯅꯤꯀꯣ ꯁꯅꯥꯂꯦꯟꯗꯣ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯤ ꯍꯣꯏ ꯃꯥꯁꯦ ꯍꯟꯗꯛ ꯁꯟꯗꯦꯗ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯃꯗꯨꯗ ꯍꯥꯏꯔꯨꯅꯨꯀꯣ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯦ ꯂꯩꯃꯗꯣ ꯃꯃꯧ ꯅꯨꯄꯤꯗ ꯁꯅꯥꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯤ ꯏꯃꯥꯁꯦ ꯍꯟꯗꯛ ꯁꯟꯗꯦꯗꯤ ꯇꯥꯃꯣꯒꯤ ꯏꯅꯝꯃꯒ ꯂꯩꯔꯨꯏ ꯀꯥꯏ ꯆꯠꯇꯣꯏꯕ ꯃꯣꯏꯗꯤ ꯁꯤꯂꯣꯡꯗ ꯐꯦꯃꯤꯂꯤ ꯇꯨꯔ ꯆꯠꯅꯤꯅ ꯍꯥꯏ ꯇꯥꯃꯣ ꯍꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡ ꯑꯗꯨ ꯌꯥꯎꯔꯨꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯐ꯭ꯔꯥꯏꯗꯦꯗ ꯆꯠꯂꯁꯤ ꯍꯪꯆꯤꯠ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣꯗꯒ ꯍꯥꯏꯔꯨꯅꯨꯀꯣ ꯍꯣꯏ ꯃꯥꯁꯦ ꯇꯧꯔꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯍꯣꯏ ꯍꯥꯏꯔꯣꯀꯣ ꯑꯩ ꯑꯦꯟꯁꯥꯡꯗꯨꯝ ꯁꯦꯝꯗꯣꯛꯈꯤꯒꯦ ꯂꯩꯍꯧꯔꯣ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯊꯥꯡꯉꯅꯨꯀꯣ ꯊꯣꯏꯕꯣꯏꯅ ꯀꯧꯔꯣ ꯐꯣꯟꯗꯣ ꯇꯧꯊꯣꯛꯈ꯭ꯔꯣ ꯀꯥꯎꯅꯤ ꯑꯃꯨꯛ ꯍꯣꯏ ꯃꯥꯁꯦ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯣꯛꯐꯦꯠꯀ ꯇꯧꯖꯍꯧꯔꯦ ꯁꯅꯥꯂꯦꯟꯗꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯤꯅꯨꯡꯁꯤꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯖꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕ ꯃꯇꯝꯗꯤ ꯃꯤꯔꯣꯟꯕ ꯅꯋꯥ ꯑꯉꯥꯡꯗꯨꯅ ꯃꯃꯥꯡꯒꯤ ꯁꯤꯌꯣꯡꯅꯨꯡꯗꯨꯗ ꯂꯩꯔꯤꯉꯩ ꯊꯥ 9-10ꯒꯤ ꯃꯇꯝꯗꯨꯗ ꯅꯥꯎꯄꯨꯔꯤꯕꯤ ꯃꯃꯥꯗꯨꯕꯨ ꯏꯃꯨꯡꯅ ꯃꯔꯤ ꯃꯇꯥꯅ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯇꯧꯕꯤꯕꯗꯨꯅ ꯅꯨꯡꯉꯥꯏꯖꯕꯁꯤꯡꯗ ꯆꯜꯂꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕꯅ ꯁꯔꯨꯛ ꯑꯣꯏ ꯑꯗꯨꯒ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯅꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨꯔꯣꯏꯕꯅ ꯐꯥꯎ ꯇꯊꯤ ꯇꯧꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛꯅꯤ ꯍꯥꯏꯅꯤ ꯁꯅꯥꯂꯦꯟꯒꯤꯗꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯂꯛꯇ ꯁꯅꯥꯂꯦꯟꯁꯨ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ